Nói với em anh mà tông quỹ này đấy ngay qua và được này chi bột chứ mà mang được nào na mana parcel boy xả ra tàu gì vậy adugi chắp mana mà được thế yaram đâu đấy na replace tàu view na Flipkart hire ra mấy customer care của anh em sana mà tung ra si replace tàu đấy hồi gì hàng phố ga mà nung ra yar yu bột si yabra yadabra check tông này xem em hấp dẫn ra cái đó si mỗi product sẽ cái nó tàu packet cái nó tàu gì vậy tụ yam nó nung gì đó không nó em côm nó pack tàu phía trên rồi tụ nó phải có rồi gì đó hàngตัวcái si thang gì này khôi bảo bảo vung nó si nó bằng cái thang này mà nó cholesterol đó thì hàngตัวcái ai si gì máy nó đúng hàng online port lấy phụ đình cái máy nó đúng hàng thuộc mình cái nó đi mỗi ngày float tàu mà được direct camera để record tàu vậy nè khá proof tàu khá hiện strong vậy nè khá lẹ nè này chỉ record tàu giờ nè mình đã magi cái nó giàu rồi mang đã giàu được vậy nè anh được mind dragi offer mà cái giàu rồi offer rồi cái nó không được gì mà advertisement hay đó nó mang được just mind giàu lắm bani anh được giàu lắm đó bani product cái gì đấy kitang di mana deh sih je anda kisne he na bu pada de mai je ye ngase so di em ngai bu pot ne perfect tau sana ba ngai ba ang ga si pot chiu tu em pada de si siu man bu man chli si tu si ge jeng itu ye ngase ang to ga seal di kai de seal this minus mati em se kai rame duga si di kem se kai tu si cover da thai je GoPro Hero 10 megapixel aduga 1080p da ya ba duga 33 feet 10 meter bo waterproof oi ba ndu si da ye 33 feet waterproof oi adagi magi kai no touch oi ba khot pa lo yaure somdana ising da kumba gi me yaure aduga moment se 18,000 something over nebugo manje adugo any on the fangisina 8,999 da lehobune bena hongina lehobune do yaram daba yaukpadi tang mai dre zik tale on to ya bisi hamba kino to bu di pang ya gande di mai battery je yaudana laiba battery je ka luer lakpani na yenga se zik पोचा मनूंग के म्याउद्रे सिमा साइ थांको समझी दुका सी मागी बॉक्स दे यार जे के नो येंग जाना सी GoPro गी मागी केनो सिचे केनो खंग्रे ओ मैनुअल कमाइ लो थोक दगे तो सिमा थक तेजे कमाइ लो थोक दगे है जुम ले रे स्टिकर ले रे दगी मागी मैनुअल ले रे दुगा सिगी मनूंग दिया इसी तो सी हाना मीना सीजन रुगो पोट माले कइनो सिबो हापचलकते बगो सिजे तो हापचलक पिरकदोने बैटरी जे सी मनूंग दि यावर पिरकदोने बगो दो पिरट्रे फारे येंगा जे या पोले यादव पोला दो सिसना माउंट ने मागी होगी हेलमेट त कइदा हापनबा सिसना फ्लैट सरफेस हम दा हापनबा माउंट this look for we Flipkart se kitang disappointed oi magi mong si matung da idi leisure right si hang to ke hai tar ga di sidagi magi soft oi ba plastic koi ke oi khoi rubber oi ke oi to si thain thang kalani si press to ni thanga matung si je move ni u da si da press to ni du som ni thok ki de ne mai na Main turuk tu ba, okay. Jadi sila GoPro Hero 2018, si hana, like guard jadi log thua je, sila ungcing kalani. Cingkalan ni si log thua ni, cingkalan matung tu si main log thua ni, jadi
mai sise pakthani aduga si somdei inthokadoini ana ꯁꯤꯗꯩꯗ ꯃꯥꯏ ꯀꯩꯅꯣꯁꯦ ꯆꯥꯔꯖ ꯇꯧꯅꯕ GoProꯁꯦ ꯆꯥꯔꯖ ꯇꯧꯅꯕ ꯃꯥꯒꯤ ꯑꯦꯗꯥꯞꯇꯔ ꯌꯥꯎꯔꯛꯇꯦ ꯑꯩꯅ ꯑꯦꯗꯥꯞꯇꯔ ꯑꯃ ꯕꯦꯇ꯭ꯔꯤꯁꯤꯒ ꯆꯥꯟꯅꯕ ꯁꯤꯗ ꯊꯥꯕꯅꯦ ꯕꯦꯇ꯭ꯔꯤꯁꯤꯗꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ 5 ꯋꯥꯠ ꯕꯦꯇ꯭ꯔꯤ ꯆꯥꯟꯅꯕ ꯑꯃ ꯍꯥꯞꯇꯣꯏꯅꯦ ꯑꯗꯨꯗꯤ ꯁꯤꯁꯦ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯡꯇꯣꯛꯑꯅꯤ ꯍꯥꯡꯇꯣꯛꯑꯦ ꯍꯥꯡꯇꯣꯛꯄꯁꯤꯗ ꯌꯥꯗꯕ ꯄ꯭ꯔꯗꯛ ꯃꯥꯜꯂꯦ ꯄꯤꯔꯛꯏꯁꯦ ꯃꯅꯨꯡꯁꯦ ꯌꯦꯡꯉꯨ ꯃꯅꯨꯡꯁꯦ ꯌꯥꯝ ꯊꯤꯅ ꯐꯣꯔꯁꯥ ꯆꯠꯄ ꯄꯣꯠ ꯑꯃ ꯃꯥꯜꯂꯦ ꯑꯩꯅ ꯐꯪꯉꯤꯁꯦ ꯑꯗꯨꯕꯨ ꯌꯦꯡꯉꯁꯤ very disappointed ꯍꯧꯖꯤꯛ ꯁꯤꯁꯦ ꯃꯥ ꯁ꯭ꯇꯥꯔꯠ ꯇꯧꯕꯁꯦꯀꯣ ꯁꯤ GoPro ꯁ꯭ꯇꯥꯔꯠ ꯇꯧꯕꯁꯦ ꯃꯦꯃꯣꯔꯤ ꯀꯥꯔꯗ ꯍꯥꯟꯅ ꯍꯥꯞꯇ ꯌꯥꯗꯦ ꯑꯗꯣ ꯃꯦꯃꯣꯔꯤ ꯀꯥꯔꯗꯁꯦ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯁ꯭ꯂꯣꯠꯁꯤꯗ ꯃꯦꯃꯣꯔꯤ ꯀꯥꯔꯗꯁꯦ ꯍꯥꯞꯇꯣꯏꯅꯦ ꯁꯤꯒꯤ ꯄ꯭ꯔꯗꯛꯁꯦ ꯌꯥꯔꯝꯗꯧꯗꯤ ꯌꯥꯝ ꯃꯥꯟꯗ꯭ꯔꯦ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯑꯗꯨꯕꯨ ꯌꯦꯡꯉꯁꯤ ꯕꯦꯇ꯭ꯔꯤꯁꯦ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯁꯤ ꯕꯦꯇ꯭ꯔꯤ ꯏꯟꯖꯤꯟ ꯃꯟꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒ ꯁꯤ ꯕꯦꯇ꯭ꯔꯤ ꯍꯥꯞꯄ ꯀꯩꯀꯥꯁꯤꯗ ꯏꯟꯗꯤꯀꯦꯁꯟ ꯈꯔ ꯈꯔꯗꯤ ꯂꯥꯛꯀꯗꯧꯅꯤ ꯑꯗꯨ ꯂꯥꯛꯇꯦ ꯌꯦꯡꯉꯁꯤ ꯁꯤꯁꯨ ꯌꯥꯗꯕ ꯄ꯭ꯔꯗꯛ ꯃꯥꯜꯂꯦ ꯐ꯭ꯂꯤꯞꯀꯥꯔꯠꯅ ꯌꯥꯗꯕ ꯄ꯭ꯔꯗꯛ ꯊꯥꯔꯛꯑꯦ ꯁꯤꯗꯣ ꯁꯤ ꯑꯣꯟ ꯇꯧꯕꯗ ꯌꯥꯒꯗꯧꯅꯤ ꯑꯗꯣ ꯌꯥꯗꯕ ꯄ꯭ꯔꯗꯛ ꯑꯃꯨꯛꯀ ꯊꯥꯔꯛꯑꯦ ꯃꯥꯏ ꯁꯦꯂꯔ ꯃꯃꯤꯡꯁꯦ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯅꯤꯔꯛ ꯁꯨꯕꯅꯦ ꯌꯥꯗꯕ ꯄ꯭ꯔꯗꯛ ꯊꯥꯔꯛꯏꯁꯦ ꯁꯦꯂꯔ ꯃꯃꯤꯡꯁꯦ ꯃꯌꯥꯝꯁꯨ ꯈꯪꯖꯤꯟꯕꯤꯍꯧꯔꯣ ꯁꯤꯗ ꯇꯦꯛ ꯀꯅꯦꯛ ꯔꯤꯇꯦꯜ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯠ ꯍꯥꯏꯁꯦ ꯁꯤꯁꯦ ꯃꯥꯁꯦ ꯒꯨꯔꯒꯥꯎꯟ ꯍꯔꯤꯌꯥꯅꯥ ꯁꯤꯗꯩ ꯊꯥꯔꯛꯄꯅꯦ ꯑꯗꯣ ꯁꯤ ꯄ꯭ꯔꯗꯛꯁꯦ ꯑꯃꯨꯛꯀꯁꯨ ꯌꯥꯗ꯭ꯔꯦ ꯑꯩ ꯆꯥꯔꯖ ꯇꯧꯔꯒ ꯑꯃꯨꯛ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯗꯨꯒ ꯑꯗꯨꯗ ꯀꯩꯒꯨꯝꯕ ꯌꯥꯗ꯭ꯔꯒꯗꯤ ꯃꯣꯏ ꯐꯣꯜꯇꯤ ꯑꯣꯏꯕ ꯄ꯭ꯔꯗꯛ ꯑꯅꯤꯔꯛ ꯁꯨꯔꯦ ꯃꯣꯏꯅ ꯊꯥꯔꯛꯏꯁꯦ ꯍꯧꯖꯤꯛ ꯁꯤ ꯄꯋꯥꯔ ꯆꯥꯔꯖ ꯇꯧꯅꯕ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯆꯥꯔꯖ ꯇꯧꯔꯒ ꯑꯃꯨꯛ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯁꯤ ꯁꯤꯒꯤ ꯑꯦꯗꯥꯞꯇꯔꯁꯦ ꯁꯤ ꯑꯦꯗꯥꯞꯇꯔ ꯃꯥꯒꯤ ꯆꯥꯅꯕ ꯑꯦꯗꯥꯞꯇꯔꯅꯦ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯍꯥꯏꯕꯗꯣ ꯑꯥꯎꯠꯄꯨꯠꯁꯦ 5.2 ꯚꯣꯜꯠ ꯁꯨꯃꯥꯏꯅ 2.0 ꯑꯦꯝꯄꯤꯌꯔ ꯑꯣꯏꯕ ꯁꯤꯁꯤꯗ ꯅꯝꯃꯁꯤ ꯑꯗꯨꯒ ꯁꯤ ꯆꯥꯔꯖ ꯇꯧꯔꯒ ꯆꯥꯔꯖ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯁꯤꯒꯤꯁꯤꯗ ꯍꯥꯡꯇꯣꯛꯀꯗꯧꯕꯅꯤ ꯁꯨꯃꯥꯏꯅ ꯍꯥꯡꯇꯣꯛꯑꯅꯤ ꯑꯗꯨꯒ ꯃꯥꯏ ꯆꯥꯔꯖ ꯊꯤꯟꯐꯝ ꯁꯤꯗꯩꯁꯤꯗ ꯅꯝꯁꯤꯜꯂꯁꯤ ꯆꯥꯔꯖ ꯊꯤꯟꯕ ꯀꯥꯟꯗ ꯁꯤ ꯉꯥꯜꯂꯛꯀꯗꯧꯅꯤ ꯉꯥꯜꯂꯛꯑꯦ ꯑꯗꯨꯒ ꯃꯨꯠꯈ꯭ꯔꯦ ꯁꯦꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯃꯥꯡꯒꯤ ꯊꯥꯔꯛꯄ ꯄ꯭ꯔꯗꯛꯇꯨꯗ ꯂꯩꯕ ꯁꯦꯝ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨ ꯁꯤꯗꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯁꯦ ꯃꯥꯒꯤ ꯕꯣꯗꯤꯁꯦ ꯌꯥꯝ ꯊꯤꯅ ꯁꯤꯗꯩꯁꯤꯗ ꯑꯍꯣꯕꯒ ꯂꯩ ꯁꯤ ꯄ꯭ꯔꯗꯛꯁꯦ ꯇꯣ ꯌꯦꯡꯉꯁꯤ ꯁꯤꯁꯦ ꯑꯣꯟ ꯇꯧꯕꯒꯤ ꯃꯃꯥꯡꯗꯁꯨ ꯁꯨꯃꯥꯏꯅ ꯌꯥꯗꯕ ꯊꯥꯔꯛꯄꯒꯤ ꯔꯤꯄ꯭ꯂꯦꯁ ꯇꯧꯈꯤꯕꯅꯦ ꯁꯤ ꯉꯥꯜꯂꯤꯉꯩꯁꯤꯗ ꯅꯝꯃꯒꯗꯤꯀꯣ ꯄꯣꯠꯁꯦ ꯉꯥꯜꯂꯛꯀꯅꯤꯕ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯌꯥꯅꯤꯕ ꯄ꯭ꯔꯗꯛꯁꯦ ꯑꯗꯨꯕꯨ ꯁꯤꯁꯦ ꯂꯧꯊꯣꯛꯑꯒ ꯌꯦꯡꯉꯁꯤ ꯑꯗꯨꯝ ꯃꯌꯥꯝ ꯁꯤ ꯍꯥꯡꯇꯣꯛꯑꯒ ꯃꯥꯏ ꯁ꯭ꯇꯤꯀꯔꯁꯦꯀꯣ ꯁꯤꯗꯩꯁꯤꯗ ꯑꯦꯒ꯭ꯔꯤ ꯗꯤꯁꯑꯦꯒ꯭ꯔꯤ ꯑꯗꯨ ꯑꯦꯒ꯭ꯔꯤ ꯇꯧꯔꯁꯤ ꯃꯥꯒꯤ ꯁꯤ ꯑꯍꯥꯟꯕꯒꯤ ꯀꯩꯅꯣꯅꯦ ꯁꯦꯠꯇꯤꯡꯗꯨꯅꯦ 2019 ꯗꯦꯠ ꯉꯁꯤꯒꯤ ꯗꯦꯠꯇ ꯁꯦꯠ ꯇꯧꯔꯁꯤ ꯉꯁꯤ ꯗꯦꯠ ꯀꯌꯥꯅꯣ ꯉꯁꯤ ꯗꯦꯠ 8 ꯑꯣꯀꯦ ꯌꯦꯡꯉꯤ ꯇꯠꯁꯦ ꯌꯥꯝ ꯑꯗꯨꯒ 06 ꯃꯟꯠ ꯁꯦꯠ ꯇꯧꯔꯦ ꯃꯇꯝ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯍꯧꯖꯤꯛ ꯄꯨꯡ 9:30 ꯄꯨꯡ 9:30 ꯇꯥꯔꯦ 8:30 ꯁꯦꯠ ꯇꯧꯔꯁꯤ ꯁꯤꯗ ꯂꯩꯔꯦ ꯃꯥꯒꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯨꯠꯈ꯭ꯔꯦ ꯑꯃꯨꯛꯀꯁꯨ ꯌꯥꯗꯕ ꯊꯥꯔꯦ ꯃꯌꯥꯝ ꯃꯇꯣꯟꯗ ꯍꯧꯖꯤꯛ ꯁꯦꯠ ꯇꯧꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯑꯗꯨꯝ ꯃꯨꯠꯈ꯭ꯔꯦ ꯑꯗꯨꯅ ꯃꯁꯤ ꯃꯣꯏ ꯐ꯭ꯂꯤꯞꯀꯥꯔꯠꯇꯒꯤ ꯌꯥꯔꯤꯉꯩ ꯂꯩꯕꯤꯗꯅꯕ ꯐ꯭ꯂꯤꯞꯀꯥꯔꯠꯇꯒꯤ ꯂꯩꯕ ꯀꯥꯟꯗ ꯁꯦꯂꯔ ꯌꯦꯡꯉꯒ
ꯀꯃꯥꯏ ꯇꯧꯕ ꯄ꯭ꯔꯗꯛꯅꯣ ꯑꯩ ꯔꯤꯚ꯭ꯌꯨꯗꯤ ꯐꯖꯅꯗꯤ ꯌꯦꯡꯈꯤꯕꯅꯦ ꯑꯗꯣ ꯁꯤ ꯔꯤꯚ꯭ꯌꯨ ꯑꯗꯨꯝ ꯐꯕ ꯄ꯭ꯔꯗꯛ ꯑꯣꯏꯈꯤꯕꯅꯦ ꯑꯗꯨꯕꯨ ꯊꯥꯔꯛꯄ ꯀꯥꯟꯗꯗꯤ ꯄꯨꯔꯥ ꯐ꯭ꯂꯣꯞ ꯊꯥꯔꯛꯑꯦ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯌꯥꯗꯕ ꯄ꯭ꯔꯗꯛ ꯄꯤꯔꯛꯑꯦ ꯐ꯭ꯂꯤꯞꯀꯥꯔꯠꯇꯒꯤ ꯁꯤꯗꯩ ꯁꯤ ꯕꯇꯟꯁꯤꯗ ꯅꯝꯃꯒ ꯌꯥꯒꯗꯧꯅꯤ ꯑꯗꯣ ꯁꯤꯁꯦ ꯆꯥꯔꯖ ꯇꯧꯕꯁꯨ ꯌꯥꯗꯦ ꯑꯗꯨꯒ ꯁꯤ ꯑꯣꯟ ꯇꯧꯕꯁꯨ ꯌꯥꯗꯦ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨꯃꯛ ꯑꯗꯨꯝ ꯊꯣꯛꯑꯦ ꯁꯤ ꯌꯥꯕ ꯃꯥꯜꯂꯤꯁꯦ ꯁꯤ ꯌꯥꯕ ꯅꯠꯇꯦ ꯔꯤꯐ꯭ꯂꯦꯛꯁꯟꯅꯤ ꯁꯤ ꯄ꯭ꯔꯗꯛꯁꯦ ꯑꯌꯥꯗꯕ ꯍꯥꯟꯅꯁꯨ ꯌꯥꯗꯕ ꯄꯤꯔꯛꯈ꯭ꯔꯦ ꯍꯟꯗꯛꯁꯨ ꯌꯥꯗꯕ ꯄꯤꯔꯛꯑꯦ ꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯃꯌꯥꯝ ꯐ꯭ꯂꯤꯞꯀꯥꯔꯠꯀꯤꯁꯤ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯗꯣ ꯑꯃꯨꯛꯀꯁꯨ ꯑꯩ ꯔꯤꯄ꯭ꯂꯦꯁꯃꯦꯟꯒꯤ ꯍꯥꯏꯒꯤꯅꯤ ꯑꯌꯥꯕ ꯐꯪꯗ꯭ꯔꯤꯐꯥꯎꯗꯤ ꯇꯧꯈꯤꯒꯦ ꯑꯗꯣ ꯃꯌꯥꯝꯗ ꯏꯟꯐꯣꯔꯃꯦꯁꯟ ꯁꯨꯝ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯣꯟꯂꯥꯏꯟ ꯂꯩꯕꯁꯦ ꯁꯨꯝꯕ ꯐ꯭ꯔꯣꯗ ꯇꯧꯗꯕ ꯅꯠꯇꯦ ꯃꯌꯥꯝ ꯐ꯭ꯔꯣꯗ ꯊꯣꯛꯄꯁꯨ ꯌꯥꯏ ꯑꯗꯨꯕꯨ let's hope for the best